था असिगी कुनमंगादा थौबाल डिस्ट्रिक्ट की यारीपोक्ता लेबा एकमे हायर सेकेंडरी स्कूल दा काउंसिल ऑफ हायर सेकेंडरी एजुकेशन मणिपुर ने लौबा क्लास 12 एग्जामिनेशन की MIL सब्जेक्ट थोकप निमित्ता यामना चेक्सिली मतम हापियु हाइदुना स्कूल दा नुंगना लंदादुना अकाय अतोय थोहनखिबा थौदोक अदुगा मरी लेनना पुलिस ना फाखिबा आजाद हायर सेकेंडरी स्कूल के Maheiroi निपानमक इंटरिम बेल दा थादोखरे ngarang yaripok police na fakiba Maheiroi nipalmak ngarang athengbada Thaubal district ke Juvenile Justice Board na mathang tha March 13 fauba interim bell piraba matungda ngarang adumak thadokhibani hairi school ki property Thugairuba gi maral da phakiba Maheiroi sing adugi mama mapa singna makhoi gi macha sing asi hauji chathariba council na loba class 12 ki exam asi Loiba phauba thaba yahanbiu haina Thaubal district ki Juvenile Justice Board ta aiba cherol piduna haijarakpadagi board member singna khanaraba matungda makhoi nipanmak tha March ki 13 fauba interim bell pikibani JJ board ki order adugi matung inna makhoi nipanmak March 13 ki exam loiraba matungda juvenile home da amuk lakadabani hairi